All India Institute of Medical Sciences New Delhi ki server da ransomware attack torokpa asigi matangda National Investigation Agency NIA na kana thizili haina Minister of State for IT Rajiv Chandrasekhar na ngarang phongdokre. Hariba attack asi conspiracy amani atamna na sathakibani haina mahakna phongdokre. Hariba attack asi November ki tang 19 da sathakibani hauzik fawgi oina kanana attack torokibano haiba chapchana khangba ngamdri. Ransomware attack asina AIMS ki server da data log tawrdina unlock tongnabagi damak yamlaba selfam demand tawribani. Bay of Bengal dagi horakliba cyclone Mandus Tamil Nadu Puducherry amadi Andhra Pradesh ki kha thangba mafam romda chaksilappaga loinana mafam sing asida nong amadi akanba nungsit lakpa yai haina India Meteorological Department na phongdokre loinana Tamil Nadu government amadi Puducherry government na school amadi college sing suti lauthokre amadi NDRF ki team mapan sem saduna thamkre loinana ngami sing su ngasi amadi hayeng samudra romda nga phaba chattanaba su khangankre. Rula Hoba lising amorom December tang tarani thoida Assam ki Halakandi district ta khulai thadol lagani haina police ngarang high grade Halakandi ki superintendent of police Nabadet Mahanta na haibada hauzik ceasefire da lariba United Democratic Liberation Front of Barak Valley amadi Bru Revolutionary Army of Union ki members sing Mizoram border da ki kilometer 19 lakna leiba Katli Chera da khulai mayam thadok lagani khulai thadokpa ki thorom asi Assam ki Assembly Speaker Biswajit Dayamari amadi Water Resources and Parliamentary Affairs Minister Piyush Hazarika Suruk Yagani Hairi. Pangthokoturiba thorom asida Helakandi Kasar amadi Karimganj District Ahomgi Superintendent of Police sing da khulai mayam adu display tongnaba haikre. Panbei Center ga Mizoram amasung Tripura gi State Lengak sing amadi Mizoram Bru Displaced People's Forum na 2018 da Bru gi imung mayam masagi mayumda halannaba agreement ama sign tongnaki aduga lalhoba group sing su khulai thatoknaba wangangnaki. Assam Lenga ki grade 1 amadi grade 2 ki posting recruitment sathabada ex servicemen singi damak chada ani reservation thamnaba Assam Lenga ki cabinet mifam na warep lawkre. Sri Sri Gaurachandraya Namaha Purwashram da ekhoi khwai pumnamak pu konbirambi hizam ongbi